पुलिस पार्सन अनि यावना मी मरी WY केजी तरुक कोना phare हाइरे National Highway 2 Imphal Dimapur lambi the security force na sathakiba operation amada hojik Manipur police thabak tawduna leiriba ani yauna miyoi mari WY tablet kilogram taruka kona na phagat pangam khrei pharaba security force ki miyoi sing adudi Maram police station da posting taba hojikna Hangbong outpost da attach tawduna leiba Manipur police ki constable MD Juma Khan sehini phunithoi amasung special operation team gi makhada ti khulen checkpost da deploy tawba Manipur police ki head constable MD Hazafuddin sehini phunithoi kawe atopa miyoi ani aduna lilong dagi winger driver MD Jamir Khan sehini phumanga amasung mahaki loina bi sasim sehi kunthra ga tarukne pawgili khunsing na hai Imphal Dimapur lambi da mai ka ba drug sing putok pusin tawga dawre haibagi intelligence ki akang na paw ama phangbadagi June 10 gi numidang da pung 9 nifurum tabada SP Kangpokpi gi poktak matungene SDPO Kangpokpi gi mijang makhada akhanaba operation sathakibane operation da police team amana Kangpokpi police station gi awang da kilometer ani rom sarlaga leba waterfall area da gari ani phagat ke phagalba gari ani aduna amana winger registration number MN03B0283 amasung Nissan Magnite registration number MN08A0877 haide executive magistrate ki mamang da gari sing adu check tawbada plastic packaging ki marom da yawraga WY kilogram 6.060 phagat pangau ke polam sing adu phagat pa matam da Manipur police ki miyoi ani yawraba aduna law enforcement agency da sauna ikaiba nanghan ki haide Kamzong ki call to the Kuki Mari Sire ani sokle yum kaya mai thadoklam le haide Pakiba Nagataru asiba haksang oina pangkharba matung ngara ayo angan bada call to the Kuki khulda khulai paiba singki attack ta mi Mari Sire ani sokle yum kaya mai thadoklam lai Maharashtra Naga village guard na dim attack adu Myanmar da base toba Kuki militant group KNB na makoi masel gi marakta yana da bagi sathakibani haikhre police gi phangba paw gi matungina ngara ayo khulai paiba singna call to village da satharamba attack adu da laikhidraba singi manungda ani gi masang mameng khangba ngamlai laikhidraba singa du de lemelun haukip sai kunthra manga apokpagi meng sonsai haukip amasung lomethang haukip sai kulumdoi apokpagi meng laikhidraba thangkho haukip ne makoi khulastagi ngaktani makoi gi asiba haksang singa du gi saruk kharadi maina su saklam ki haire thaudo du da khulado maktadagi jangkho mang sai kungani pan apokpagi meng yam kholon amasung kamilan sahi kunga taret apokpagi meng laikhidraba telpaw asi sokhe makoi ne attack adu da sokpadagi manak nakpo hospital da pukhatuna laikhana ki haide thaudo adu gi paw phangbadagi Kamjong district police amasung central security force ki team sing mafam adu da jangsenduna Thiba hombagi thabak sathake aduma put thaudokpa mipha mipundi yaukide police na case ama lokhatpa galona na investigation sathaba houre hojuk phawbagi oina attack adu karana sathake bano haiba chapchana khangba ngamdre hare thaudok thokpa madada ahenba security force sangsenduna pak sana thiba hombagi thabak su sathaba galona na makha tana thoaninda thaudok thoktana ba section thorang su lokhal e hare Maraksida Eastern Command NB Naga village guard na thadrokpa cherol gi matungina attack adu Indo-Myanmar border manakta leiba Sahong Khunau amasung thana Tangkhul village adagi marakta yukun ngamanga rom na khundaba call to khul da thokibane KNP Kuki National Front Presidential amasung KNB Kuki National Army Burma anigi marakta leiriba yanadaba amasung Indo-Myanmar border paringda area domination gi matangta chayatnaba leiriba duna maram oiraga ngara ayo anganbada KNB gi cadre singna call to khulda kanamo ongda attack sathakibane attack adu KNB da pifam thokpa narco threat tax matam sana pidana lakpadagi satharakibane haide mamangda Kamjong district ki manung sanba Indo-Myanmar border da leiba Soro Wangli amasung Lamli khunda Myanmar dagi sangsalakpa KNB gi kadar singna attack satharakiba dugi matungdagi Naga village guard singna international border gi paringda patrolling satun lakhe ngarayo anganbada KNB na call to khulda attack sathare haba paw phangbadagi patrolling duty toramba NBG kangbu ama ayuk pung 3 makharom tarakpa matamda maphamadu sangsenke NBG kangbu duna maphamadu yausenbaga loina nakalani gi marakta kanamo ongda numai kamna ke thaudo du da NBG ama asopa nangki haire Tangkhul Naga singi paipu singna thambiram lebalamda external aggression satharatuna mi kya gi pursi manghan ba madi yungkai kya ama ata thohan baga loina na khunja singda ki tujung pohaliba sia kanamo ongda condemn tawi haiba wafam thamladuna NBG gi cherol sina hai ngarang call to khulda chatharakiba attack asi anirak su subane sahi asigi me tareta
PDF की mateꯡꯒ loinana KNB na soro wangle amasung namli khulda ahanba attack sathake attack adu laikhidraba call to khulgi khunja mari gi mafamda awaba phongdokpaga loinana laikhidraba gi imung manung gi awaba da saruk yare haraduna naga village ka na naga lam amasung miyam bunga naba chapchana leble amade masida singnara pokhudimak chapchana thengnagan haba wafam su seros da thamlakle Naga misam taruke haksang sing post-mortem examination taukre haksang ayamba ngak tongana taramba amasung saru kairamba sing yawbagi report phangle hare tamthi mong da miyobagi minuksi amata yawdana hatpasi yamna pende haina konsa khulgi chairman na phongdokre na numijungba matungda kangpokpi district ki leilon bai phai khulgi mafam amatagi police CRPF amasung AR ge person samre ge yankhai romna forensics expert amasung sniffer dog sizinaduna sataki ba operation da asiba haksang oina phangkiba naga misam taruki haksang sing na numida amasung ngara ayoki lona ba nongyai matung pung ani makhairom tarakpada gemnom sapramena police na Geneps ki medial sangda poraktuna thamlaba matung ngarang numidang phawbada haksang tarumaki postmortem examination pangthokre haksang taruki postmortem examination asi ngarang numidang khaktamok pangthokhibanina makoi taruku kari karamba thong sathaduna hatkibano habagi official report oigadaba postmortem examination asigi report Geneps ki forensic medicine department agi phangdriba oiragasu makoi taruki manungda haksangi ngakka tongana taraba ma haksangi sarusin kairamba yauki habagi report phangkhe nagami oi taruki asiba haksang ara ayok pung ani makhai rom tabadagi Geneps ki mokta lairakibadu laikhidraba sangi mung manunggi miyoi singna masak takre home minister gobidas kon thaujaba amadi nagagi MLS singna Geneps ki mokta laktuna laikhidraba sangi mung manunggi miyoi singa unaduna awabada sarugya ke Amarom da konsa khulgi chairman D Adamna phongdokhibada mamang thagi tarahumdoi da nagamisam taruk phajinduna thamkhraga Sire phangkibasi yamna laibak thibane thasigi mapanda kuki phuruki miyoi taramari de tek ta kaidana thadokhiba laikhe haujak nagagi misam taruk asiba haksang oina phangbada makhoibu tamthina otnaiduna matumatok kaklaga mihatina hat kyabisi khangbangam lai thong asi minuksi yawdaba miyoi single chatne kuki taramari di hengna pikhibane nagami sam taro asisu hengna pirakane habiga wakhalda laikhibane adubo asiba haksang oina phanghalabani Manipur legang na miyoi taru asi hatpada chenaba sing phadra matik chamba serak pigadabane justice phangdriba phawba asiba haksang laukhiroi haike UNC gi mayokta wafam kya thamlakhre Nagami taruk kuki singna halak pagi mayakta United Naga Council UNC na kaukiba pung kunmari ki total shutdown saugaloi tabane haiba yauna UNC gi lusing basing pham thadok tabane hairakle kathok katamnaw longna thadrok pacharol amana hai UNC na hadak sa tharakliba thong asi yamna laibak thibane kuki taramari thadokhibaga naga taruki asiba haksang oina phangkhibane haina paladuna sa tharakliba lalong sing asi taraina lawbu chumloi kuki taramari thadokkhraga naga miyambu shutdown gi khuthangda naga taruk sibagi dama ihau hauna bo honarakle lairiba UNC gi lochingba singmatik chadrai makhoi moral ground pham thadokadabane pham thadokpa khaktana laikhidaba sing hengalakpa yaroi thaudo asigi asumba wild phangdra phawba katho katamnaw long KKL na UNC gi thapak thorom amata sagolo harakle zeros na UNC gi shutdown KKL na sagate amade KKL na konba mafam shutdown sagot kano karigumba sagol ma thoklabadi madud tholakpa apha phata pumba masa masa na pugadabane UNC gi shutdown manungda katho area da karigumba shutdown gi mami amata takhide haina palladuna gari sing adma mahausagom chatokasen tauke haina su serol asina phongdorakle thawai jaw hungpung young students organization asina konba mafam singda UNC gi shutdown chanade hairakle UNC gi thabak thorom singda karigumba amata sagalo haina su serol asina phongdorakle khanoi thot khona thadorpo serol amana hai nakal namage khak yengba UNC gi thaudok laibak thibani naga taru hat khibagi asumba wild phangdra phawba UNC na tarokpa thabak thorom singda naga khon naga students body amade naga civil society organization singna karigumba amata sagot kanu haina su akan mawafam thamlakle thasigi amada UNC na kuki taramari thadoknaba honarakpada naga taruki wafam pukhatuna UNC na tawgodoriba thaba adu tawgano haina akan mawafam thamkibasu laikibani haina su serol asina makha tana phongdorakle NPF के ऑफिस मांग ताहन खरे UNC की लुसिंग बगी युमदा लंदा खरे हरे
ꯍꯧꯈꯤꯕ ꯃꯦ 16ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯀꯣꯟꯁꯥ ꯈꯨꯟꯒꯤ ꯃꯤꯑꯣꯏ 3 ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯂꯕ ꯍꯛꯆꯥꯡꯁꯤꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯃꯇꯨꯡ ꯃꯐꯝ ꯀꯌꯥꯗ ꯏꯔꯥꯡ ꯊꯣꯛꯂꯛꯇꯨꯅ ꯁꯦꯅꯥꯄꯇꯤꯗ NPFꯀꯤ ꯑꯣꯐꯤꯁ ꯃꯥꯡ ꯇꯥꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯅ UNCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯌꯨꯝꯗ ꯃꯤꯌꯥꯝꯅ ꯅꯨꯡꯅ ꯊꯥꯖꯤꯟꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯃꯦ 16ꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯗꯣꯔꯛꯇꯨꯅ ꯂꯩꯍꯧꯕꯁꯤꯡ ꯊꯥ ꯑꯁꯤꯒꯤ 7ꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯦ 16ꯃꯛꯇꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯜꯂꯒ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯅꯥꯒꯥ 3 ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯃꯇꯨꯡ ꯏꯔꯥꯡꯁꯤꯡ ꯑꯗꯨ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯑꯌꯥꯝꯕꯗꯒꯤ AFSPA ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯑꯌꯥꯝꯕꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔꯁ ꯑꯦꯛ AFSPA 1958 ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝ ꯅꯥꯒꯥꯂꯦꯟ ꯕꯥꯎꯟꯗꯔꯤꯗ ꯃꯤꯅꯔꯦꯜ ꯑꯣꯏꯜ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔ, ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯔꯛꯇ ꯅꯥꯀꯜ ꯑꯍꯨꯝꯒꯤ MOU ꯈꯨꯌꯦꯛ ꯄꯤꯅꯕꯒꯤ ꯊꯧꯔꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ AFSPAꯅ ꯀꯣꯟꯁꯤꯜꯂꯝꯕ ꯂꯝ ꯄꯤꯛꯁꯤꯜꯂꯛꯄ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ AFSPA ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯃꯊꯪ ꯆꯍꯤꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯑꯌꯥꯝꯕꯗꯒꯤ ꯂꯧꯊꯣꯛꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯉꯔꯥꯡ ꯁꯦꯟꯇꯔ, ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯔꯛꯇ MOU ꯈꯨꯌꯦꯛ ꯄꯤꯅꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯃꯤꯀꯨꯞ ꯑꯃꯅꯤ꯫ ꯃꯁꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯆꯥꯎꯈꯠꯍꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯝꯕ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨ ꯂꯧꯊꯣꯛꯂꯕꯅꯤ꯫ MOU ꯑꯁꯤꯅ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯌꯦꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯉꯝꯈꯩꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜ ꯂꯧꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯦ꯫ ꯉꯝꯈꯩꯗ ꯈꯦꯟꯅꯕ ꯋꯥꯐꯝ ꯂꯩꯕꯅ ꯃꯤꯅꯔꯦꯜ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 30 ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯛꯄꯅꯤ꯫ MOU ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗꯝꯗ ꯃꯤꯅꯔꯦꯜ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟꯒꯤ ꯑꯅꯧꯕ ꯃꯐꯝ ꯑꯃ ꯀꯟꯕ ꯉꯝꯂꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯥꯎ ꯑꯃꯁꯨꯡ ꯒ꯭ꯌꯥꯁ ꯈꯛꯇ ꯅꯠꯇꯅ ꯃꯤꯅꯔꯦꯜ ꯀꯌꯥ ꯗꯤꯄꯣꯖꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯈꯨꯌꯦꯛ ꯄꯤꯅꯔꯤꯕ MOU ꯑꯁꯤꯅ ꯅꯣꯡꯃꯗ ꯕꯦꯔꯦꯜ 1,000ꯗꯒꯤꯅ 1,500 ꯊꯥꯎ ꯂꯧꯊꯣꯛꯄ ꯉꯝꯕ ꯑꯁꯤ ꯁꯔꯨꯛ 10 ꯍꯦꯟꯒꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯐꯤꯜ ꯑꯃꯈꯛꯇꯗ ꯂꯨꯄꯥ ꯀꯣꯇꯤ 15,000 ꯐꯥꯎꯕ ꯐꯪꯕ ꯉꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯥꯒꯥꯂꯦꯟ ꯌꯧꯅ ꯊꯥꯎ ꯗꯤꯄꯣꯖꯤꯠ ꯇꯧꯔꯤꯕ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯊꯥꯎ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ ꯍꯟꯊꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯆꯠꯄ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯅꯤ꯫ 2019ꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞ, ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯑꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯄꯨꯟꯅ ꯌꯥꯅꯆꯦ 12 ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯕꯛ ꯆꯥꯗ 30 ꯍꯟꯊꯈ꯭ꯔꯦ꯫ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯟꯅꯕ ꯋꯥꯐꯝ ꯑꯁꯤꯅ MOU ꯈꯨꯌꯦꯛ ꯄꯤꯅꯕ ꯉꯝꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯨꯏ ꯆꯤꯛꯅꯕ ꯋꯥꯍꯧꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯕ ꯃꯤꯑꯣꯏ 4 ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯂꯧꯈ꯭ꯔꯦ꯫ ꯃꯌꯨꯝꯗꯒꯤ ꯍꯨꯏ 2 ꯄꯨꯗꯨꯅ ꯋꯥꯀꯤꯡ ꯆꯠꯈꯤꯕ ꯆꯤꯡꯉꯥꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯗꯦꯕꯖꯤꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯆꯍꯤ 92ꯒ ꯂꯩꯀꯥꯏꯁꯤꯗ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏ 5ꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯊꯣꯔꯛꯄꯗꯒꯤ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯀ꯭ꯔꯤꯄꯥꯗꯥꯁꯤꯅꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯕ ꯃꯤꯑꯣꯏ 4 ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯟ ꯑꯌꯨꯛ ꯄꯨꯡ 19:35 ꯇꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯗꯦꯕꯖꯤꯠꯀꯤ ꯃꯌꯥꯝꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗꯤꯄꯛ ꯆꯍꯤ 94 ꯑꯄꯣꯛꯄ KSH ꯖꯨꯒꯦꯁꯣꯔꯅ ꯁꯤꯡꯖꯃꯩ PSꯇ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏꯕꯗ ꯅꯍꯥꯟ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥꯅ ꯍꯨꯏ 2 ꯄꯨꯗꯨꯅ ꯋꯥꯀꯤꯡ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯌꯨꯛ ꯄꯨꯡ 9:95 ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯄꯨꯛꯀꯤ ꯑꯣꯏ ꯊꯪꯕ ꯁꯔꯨꯛꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯇꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯀꯤꯡ ꯆꯠꯈꯤꯕꯗ ꯆꯤꯡꯉꯥꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯅꯝꯕꯨꯜ ꯃꯄꯥꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯅꯥꯛꯇ ꯁꯂꯥꯝ ꯁꯔꯟ ꯆꯍꯤ 70 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ S ꯅꯤꯃꯥꯏꯆꯥꯟ, ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯒꯣꯖꯦꯟ ꯑꯦꯂꯥꯏꯁ ꯇꯥꯇꯣꯟ ꯆꯍꯤ 65, ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯦꯃꯤꯂꯥ ꯑꯃꯁꯨꯡ ꯁꯔꯟꯒꯤ ꯃꯆꯥꯅꯨꯄꯥ ꯕꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯍꯠꯁꯟꯒꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯋꯥꯀꯠꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯁꯂꯥꯝ ꯁꯔꯟ, ꯃꯌꯥꯝꯕ ꯒꯣꯖꯦꯟ, ꯁꯔꯟꯒꯤ ꯃꯆꯥꯅꯨꯄꯥ ꯕꯣꯏ ꯑꯃꯁꯨꯡ ꯕꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯍꯠꯁꯟꯕꯨ ꯉꯔꯥꯡ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ CJM ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯕꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯔꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯄ꯭ꯔꯦꯌꯔ ꯑꯁꯤꯗ ꯀꯣꯔꯠꯅꯁꯨ ꯑꯌꯥꯕ ꯄꯤꯗꯨꯅ ꯃꯈꯣꯏ 4ꯕꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯈꯤꯕ ꯗꯦꯕꯖꯤꯠ ꯂꯥꯌꯦꯡꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯀꯥꯂꯦꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Myanmar ki Sagaing region ki Tamu amasung Kale da junta lanmi changsilakpadagi mafam asigi mi lising kaya Kale town amasung India ki state ama oiriba Manipur da sensin khre haidi Tamu asi Myanmar amasung India ki ngamkhaida laiba border town amani Myanmar ki junta na Tamu Kale lambi ki nakal animakta ki changsilakpana maram oiraga Tamu ki Kanan village amasung Kampat town da laiba miyamna akibana maram oiraga Manipur tamna ngamkhai lana sensin akibani haidi mafam asigi lanjenaba mi amana phongdokpagi matungina mafam asida air strike horakpaga loinana kanan amasung khampat ki miyamna lanjenaba horakpane Kale town ge yarjago village ki labi asisu haujuk phaunaba yadre Kale amasung Tamu gi marakta leiriba lambi asige nakalani makta military junta na landarakpadagi Kale town amasung India ki saruk oiriba Manipur da lanjenaba ni hairi mana haiki ai haujik Kale town da asan bayum amada laina bahonare adu bayum de amata fangde mafam asda Chin state ki Phalam town da gi mi kya sulanjenare Tamu gi nakal thangbu saruk da gi lakleba junta ge kalamna Narmuntar village khudum sankhre hareba khungang ase Tamu amasung Khampat ani gi marakta leibane Myanmar gi lusangba min ongleng na India da satkiba khongsata Prime Minister Narendra Modi da thajaba piramba aduna leba ani gi ngongkhai da sapchana tangdulai tana thamnaba honagani haikibane amaromda India amasung Myanmar gi lalo itiki maroiba lambi ama oiriba Kale Khampat Tamu lambi asigi sarukhara resistance force na khudum chalibane hariba mafam ase junta na loksenaba honaribane haire Churachandpur da ising isau thokhre mahiroi ama chenthakre haire Churachandpur mafam singda ngarang nutil pung anirom tabadagi pung khara akanam ongda leptana sukhiba nongna maram oiraga mafam kya da isau thokhre mahiroi nupi macha ama ireina chenthakibadagi thiba khangdana leide haire lekhunamagi matungina khanghaudana tholakhiba isau gi ireina chenthakre hariba nupi macha adudi R Foundation School ki class 8 ki mahiroi Lamboi Kim Kawi Mahanuk Tilpung ani makhairom tabada school dagi halakpada center khibani haire isingi isel kanman baduna nupi machadu khuga turel yongna center khiba yabagi oithokpa yabana khunjasangna kana thiba humbagi thabak sathari haire pungkhara kana mongda takhiba nong aduna maram oiraga Churachandpur bazar lambi tuibong bazar yauna tongan lambi sing turel gumna ising sauna senkhi khangawdana oirakiba ichauduna lambi da gari sing satpa yakhide lambi nakanda leba dukan gi polam sing su ising na senthaki haide Pakistan da army gi helicopter kaibada army personnel punna kungani thoi sikre hana source na phongdora khrei Pakistan control commissioner da military helicopter ama kaibada army personnel punna kungani thoi sikhi haina security source na sagol senumita phongdo khrei source na hai ki army aviation Mi-17 helicopter ama yumsakai senumita Pakistan control Kashmir gi Muzaffarabad district manakta kaibada colonel ama amasung major ani atai military personnel taramapan galoina na sikhi bani haire inter services public relations na issue tauba statement ama ki matungina helicopter adu paikhatpada technical oiba yadaba amana maram oraga kai khibani haire